Image TV miyang tabiriba khwai pumnangpu ahan makta de kokman khoramjari Image TV na miyang gidongta khudol tamjaba program mayam singi markta Eikhoigee Sinnaibasing haiba program singi manung chana ngasi su anabu program puduna laksari program si kari program no natraga kari maming kawamina karamba organization na karawaida kari padak putokono haibadu ai saktak seroi ahamda putoiba mi sigi ming leifam adu masa dagi bena tabadna miyam de hena nungairagani na ai thamjaraga masa dagi bena isai sana tabinaba hagatsage ahambada isagi ming aduga leifam adu hana miyam dum saktak piu ahanbada Image TV ming tabiriba punamapu khurumjari Aigi ming atomong bihizam ranjana ayu jiji lajari pasina kongbo chekol Imphal East hoi adagi hujik somna ming lefam haibir matung da somna tawbiri se kari karamba maungi enterprises no tawrisi isagi ming da tawibra enterprises amagi maming tawibra haibadu mutang hana panbiram aigi hujiji aina tawjariba aigi enterprise amoina aina ran tawjari aigi unit siki maming Yokchabi enterprises Yokchabi enterprises ko hoi yam pazari apok panati abo Yokchabi enterprises kain thole se kamai to lai no si maming jibo hoi ai wakhalon da Yokchabi na thonjari maram se aina point khara thamjari Yokchabi siki manung da akhoigi lamdam si da phangiba soil se hoi asi masidagi phangpa posing je yamna chawa matamda atopa lebaksing yengna bada yam tok topa magul ama chen besina aina ta sengna iramdam jigi soil sibu yokhatning ba haiba tare soil si yokhatla ba haiba si aina puthokli ba soil si puthokli ba posing asibu aina sengba sagatana market ta mahaulena phangalagadi soil si mari leina bani na ina poina ma thamjare aduga ani subada ai isane sabu thabak pijaba tasengna chidai aina government gi job ama tahodraga chu asiki thaba ama aina isani sau pijaba ngambagi agi thongna adu choidana aina leigani haidana aina Yokchabi sida simaga aina poinjima lokhacharani aduga mathangda thaba phangaudraba lamdam sigi youth sing aduga maroina nupa khaktangi mapan tangaga hingba haibasidagi khidang na thairaga nupi oibisingna masana masa sujaba ngambagi pangan thongna do leiragadi haidana aina aduma soina yokhachagena khanjaraga thonjagi ba isai tomda mahusare pithok sartana leijari ba pothak singsidagi kari karam posak sema kanda maduna mi paltandra marondom hingba ngamna ba aduga puthoga putholakpa adugi phangpa senfam jingdana mi busu sinfam moina mating panghan mangambagi hingnabagi lambi sembagi yam chawba wakhalong gelona puthokpi reiba sigi damakta ahamda thagap pungdok sege aduga karamba sahidagi sigi Yokchabi enterprises se karamba kayang pur ngasi usik 2024 ne karum kandagi kamai torga hogibano habri sorako warimta aigi se aina isamangna trial tawgibadi 2020 ne aduga tasengna mak aina yumda aigi kitchen da haib tare aina try taw pasina huje aina haiba chahi dui tawga 2021 je sidagi aina market ta khutha ba huje ki bani ado maroina puthok piri product sing se yana amda kari hana puthom dagi hujingna karai bau yor ba sumi hengalakpra hek hobudagi puthok piri product sing je pulap oina mutara tawbira pra kamai torke habidi sorakpa wariyema ahanbada aigi se 2021 sida ina market da khutaba hobo sida ahanbada sumniki lupa yankai pio piece ama kak layaki ina thambogi chipse tawnabagi damakta thambo ina lerakpa ahoi thambo fresh ina layraga ina try tawjabane ada ina sidi saba yani na haina khalaga ina adudai mathang utang hora aduga
yamna yamna haiba tare chum lokhala kanda hora kanda market ta khara thaba hore ahan ba horpa matamda ai tasena isamo yam food expert amana tabanina adugi asoiba aidi amangba mayam am leiki adubu ai han beletan adumuk tawraki bani aduga matang sumain tawdana hojikti thambaugi chips aduga ahan bada tawjaba item sima aduga mathangda thambaugi powder dagi puthokpa thambaugi seasoning amaga dagi thambaugi pickle amaga hojik aduga mathangda hariba thambau hariba item sidagi puthoba matungda magi flour gi saru oriba thamban sidagi ina cha ani maga mu puthokjare cha hoi thamban gi cha lotus tea haina amaga aduga amana lotus incense tea na amaga puthokjare hariba product manga ji hujik ki oina di thamban hariba pambi sidagi ina puthokjare aduga atai na manipur da phangiba fruit ki poching sidagi ina candy pickle na chingba mayam ama hapsan jaraga dumaina ran tawjare thambal lagi chaw ina puthopi reba lotus tea ga na ming thola ka na puthole che si han experience when to yoga yeng ga tawre ra natraga tongana haibe lamsi maramda training gum sa piru bol leira bra leitraga na kamai toga si posi wakhalon da la ka na puthole no habdum ta ga thambiro ahan bada koi first da aina horopa kanda da ai isa maksi ta chingna training de chatte ai youtube na chingba kai chingda di khara dum yeng adubu masida aina han trial to bo madom da ai gi thambau jam mangi han bada expert na chingba ju adum kaujaki adubu ta chingna thambau gi ngasi masima ki chips ki recipe simadi matam du adum phangba ngam gi deba adubu phangdraga chu market a pibu kanda nangi potse pamde thamaroi haibani chingba ka chu feedback adum lakbiri ne ba adubu lakna amuktang di nangi potse pami ai khoi da thambiyo haibagi stage to adu yodribo hone haiba wakalon da adum lakhi ba ina ai ngonda waro ba nungai ta ba haibadi mi na thambidre haibagi dumba kaim feel to bolai gide mon haidune hena adum thongna habagum thoki ai ngonda adubu aduga mathang haibadi ngasigi aigi chips mayamna khara pambi dana dima laibiri pose si orna bohna badadi manipur da leiba college food technology je asigi yam tana jai tana matungda college gi side ta gi achuki mate aingonda police support we haiba tare any aigi kitang doubt laiba matang da ko aduga aise sumai tawdana yamna somdagi aigonda yamna kanaba puning loksing mayam ma hanjan training chadana college da ai tawjaki aduga sumai tawdana aina changjan jare he adon sagi si process tawriba processing si tawriba mayam je khud khaktana tawbra machine gi mating lobra machine sinabibra kamai tawi khud ai je ayambana chamba ko padi huji ki oinadi outside ki country sin da taw dumaina tawbodi ngamjadri khudna ayamba chamba ko pa ji ma yam pha aduma adum khudna tawre aduga
fry tauba adagidi ngasagi dehydrator da tajin bagi tangkaka dum yauri ba asumba kanda de machine ayam loi sijinajare si usagi tanar tungda moi gi knowledge dagi machine jina kamai toroga moi tanan tung logi bra machine ji kamai toroga di kamai toro logi no dugi sa machine se kano पोचे सारक बमतम दा स्टैंडर्ड ले बवाट हाय बदारे हायबदी समसम हाय बदा थंबौ सिप चैना डीप फ्राई तौरें खलासे लोइर कांदा कोई हेक्ट पैकेजिंग तौबो मतम दा मदुदा ऑयल गी ओइबा को याम यावबगी चाबदा नुंगाइ तबगुम से अदुम फाव हाय बदारे अदोइ तागदे सि ऑयल एक्सट्रैक्ट तौगदबनी हायबना ड्राई तौथोकदबनी हायबना सिंबा प्रोसेस में आमा मोइना अदुम कॉलेज रोम दगिसु ताकपीरेबा अदुदुना आइना अदुगी अदुम दरकार लेबनिना अदुम मेचिन दो दुमाइना अदुम लौजरे अदुगा सुमाइना मथंग मथंग तौगदबनी हायबना सिंग मोगी ताकपीरको म्याम दो आइना अदुम मथंग मथंग अप्लाई तौज अदंगा सागी मेचिन लौबीरिबे खोबीरिबे तौरि सिंगसे सिबाउदा करिगुंबा कनागुंबदगी सरकार दगी नत्रगा कनागुंबदगी मतेंगुंबा सी लमसिगा मरि लेना हाइता सोम तौबीरिसिगा मरि लेना मतेंगुंबा पंगबिरखिबा लेब्रा नत्रगा इसाना दुम इरोमदोम तौरगा इसाना लनायना लेरगा तौगिब्रा कमाय तौ अहान बददे इन अयाम्बा आई इसागी पॉकेट मनी ने थादर तौजैये अदुबु आइना थादरिबा खरा दुनेदि आइंगोंदा आइदि अदुन ngamaktaba haitare ada aina nongma horticulture department gi mogi outlet ama organic outlet haidana moma outlet ena si sanjing dong leise hoi sidai da aise aigi production je khara thamge na chachabane adai da staff sing sina director oina unabiyo na hairakpadagi aise changaga manungda huji na director oi biriba matamduna joint director oina lebirame sir dev data sir sida aina sma haijabane ai sir ai pot che khara thamjage na haibsida thamdaba yabra si indigenous food item muni akoni yamna si je puning thogot pa sengot pi ba mathau tai haidana sana numi to yamna appreciate tobiraki adudagi numi sida ai isamak se horticulture department gi makhada leiba scheme amagi damakta entrepreneur selection tawdiba teams aise chi sang thajana bana sarna kutak to takpire aduga ai mathang mathang process se changjala matungda aise makhoi department gi entrepreneur am oina khanbire schemes na voken for local aina karam sahidano 2020 ga wan sida oidoine adum hawgo dum mari 21 22 sida ge dum chanchalak pasina 22 gi side oidoine aduga पोसु थमले अदुगा ngasagi department gi selection sim chu ai ju phangjare matam khara leraga phangaba matungda makhoi gi beneficiary na leirabani na government gi side tagi department sta ming changbiraga chen pida birakpa akoi gi he mating pangbirakpa sentang jin aina machine kai ka se moina pibiraga aina leijabane adugi mathakta Impan is KBK je, sisna jo yam support ho hai tare. KBK sida leiriba head oina leiba saram madam molibla. Sigi side dagi so ingonda aigi sida yam support ho biga solar dryer ne singba ka yam so bibire. Smaine department singsna mating bang biro matung da ngasi ga aigi stage se. Yo bongam jare ine. Raw material mating mayam phanga pot production mayam puthobni na. Raw material mayam sangi hajari ko. Raw materials di kai kamai thor logi raw materials aina main phalan da uchiwa dagi adai lamchau rom dagi aduga sigi mamang ching thoban rom dai gi je white thau adagi di andro gi side aduga koi chonggi haingang nom jo dum iphang da phangba sing je he yari gi aina dum collection dum tawjare thambau aduga ayamba thambau ni je hariba mafam sing de lokhachari jina aduga thamban jina maroina atai gi yari romda phangba de waithau romda phangba thamban jina di lotus si ji semjade aina sendra gi area da thang romda phangba thamban samni panje sina semjabani
aduga ate uhai wahai gi candy myam semjari basina market da ki sidum lawe aduga senapati rom da gi dum lawi adagi di ayam ba dum phangi ba mafam sing se se dum contact tar lawjaban ai gi product sing gi manung da yawi ba kachai dry pickle aduga kachai dry sing semi ba myam sina department gi side da gi khoida contact tawbira aga ukhul dagi lawjabani hojiki thamban gi jing adagi thambaugi adagi di atopa adagi kachaba umanga gi chips ke ka chu dum product sigi manungda dum yauri aduna ngasai kachaba gum bujina chingi area da leiba chingni ching sininau sing pubira ga dum market agi dum contact tor dum lawjabani aduga singum bachi chu dum market da pubira ga dum lawbani adubu huji ki matam sigi irang china mamangi last year the 25 pibane kg mada dudi huji na 150 pigreba adudi akoina sajari ba value addition da la kan di packaging amada achuk mati price di change to weather karam oireba adubu akoina yon ba kan di packaging si da dum change to rubadi yada adun hujiki daiba condition ji dadi business to wachi achuki mati chendong dadi handare ne ba chendong do handare e adu business si maning han ba hai ga tar adugi phibam dadi khar lai ne khali adubu hona da yadam ni na adu punamuk to dum thengna raga di dum chatli aduga business dadi yamna pixel le ha ba tar ala sagi sun panbi hi bedane panbi na sai thambo sai jaga myam panbi re ko kamai to lo gun hai ba jaga sin gi thamche thambo lori me thambal lori mem oi hai jage ai kaino ayam bana moje ain ahan badadi chatle mafam sing sida haidi kanti amadi dum tawda yada banina mi sing je khangnare uchi waram dadi ai tasena khangnare bada imanabi ma laye shanti na mangon de yam bana dum ai se contact tawra dum lokhale mana su thinbire aduga aina su chatle aduga amai tawduna dum moina khara aina khara tawraga amai tawraga dum manage tawjaba ta ado production mayam puthomni na hoiti ton don ma jaga sing da manipur da su ngaire to ge manipur pa su ngaire exhibition si makha ke ton don exhibition mayam tawe ko ado exhibition gum da mating de ke to mi mating de tari sana exhibition yabu gan min em haitor kan ta ba isana ga salaga yauru ba ntroga karam ba exhibition sing da saru ya ba yauru saru ya gi basing do so ko ma pet pandi hoi exhibition budi khara yaure aduga mamangi sahi dadi akoi sangai festival se to widre na adugi mamangi sahi je sida ai sangai festival jaujagi amanu moirang khunok da ta gi ai ngamna na ba la pasi lam na dum sasagi adubo ai loi bo yaur matung da madugi mathang khadi gi mela ene sai sin sinba dumba mela ma yaujagi adagi moma horticulture department na sinba expo ma sigi mapan kangje pung da to ma yaujagi adagi sinju festival na singba do so dum yaujai aduga college of food technology na organize to ba aduga horticulture department na sponsor to ba adugumba exhibition lama ingarang na handa su yaujagri july manung sida aduga mamangi march da chu December da leiba agri college da tawba exhibition na jing buju yaujaki sumai tawde matang huji pawgi de dum yam participate tawjari expo gumba exhibition gumba sum yauru basidagi haitare ko manipur mapandagi posi hoigi puthogi product se demand torpa adugumba leibibra legana kara da demand tori mapanda thaba manipur khakta natana thabira bra tharagan kan posakno habdo panbi hoi exposing the sakpa matam da ko ai gi thambau chip si mayam phajana dum mayam na dum pamna hawi haibada natana yam na dum demand na ina pi bada no bai batare aduma thambau chip si da leire aduga huju si ko ina dia outside ki mapan gi harga di moma
China Momagi through the Tabi. Momagi through the Delhi Deleva outlets, Momagi outlets, the Yam Pazan have that. I get sip sick, they get Tamban Giza, my daughter Kana, the Yam Pazan Sally. Tambalgi Lotus Tishine ko. A Tambogi Sipsine. Sima Pazana Satle. People among 3 name ko. A small Dimana Hegalapita Zasta Sigi Enterprises Sigiwena Haitare. Tabaksi Isaitum Hormadagi, Hosiki, Mika, Tabuk Gato, Mibusu, Tabuk people and Bakudum Sabdu Leabra have to have it open view. I saw your Gakoimanga, Tarumona and Tori. Tasena, I hammer the day Isakaton Torombanida. Adobo I use it, Sakatana, High Project Sinje, the Malapa, Nina, Ido Pibangam I don't know Moko Yauda, the Adam Nana Sami Karada, or so in a Taubibangam Bagi, Akalamala, the Hosiko, the Aina, Yamdras Yamdana, my home, my Gumba, the 8 Pibang, Namena Kanze. Me, Mary Manga, Git Hobi was Yam Sauber, my papa, and the Hatter business that Smana. Although Smana me, Mary Manga, to talk Peter about the production upon the demand Zulava, see Matams the say income the Kamaitawi, see income the Lupa Sarana, Lupa Cam keep raw material, Tadrakanda, Cam income like a Hoto people got the labor said, Tam the Cam got the income. Hoi dum tha mada ko ai ki ja mana season gi oiba pochi oibanina season amada huji siju flower gi season ne haba lotus gi flower gi side da ina season sida ina loksal horaga whole year si ma thong ga dorimnina aina side da dum hengam gi loksal hobam change thambau su dum ain to duna ko gi tha khara di gap lai doi ni da adu duna aina matam sida lo bo ya bis loksal horaga aina huji mayam da phanghali ne ba mai to duna maina Puna Puna Loksale, Aduga whole year season and Bohona Zabani, Aduga Yandra Puna Loksalakanda, whole years and about season give them Tambagi Matam, Haino give them Waribo. Singba, Mayam Laka, Sahim, Masuna Torga, Lear, and the Tamaga and the Patak Putogadrina. Ado Pashado, Asuki Wena, Lupa, Samna have the Sahizi and Lupa Lam, Kilo Rain Kalasi. Ado Kaido and the Sahin, the Tava del Pakiam, Gizang, Tadarkanda, income Zikiam Laiga, Hotopira, Mel the Gitav Suminazina, Mugi, Kusuman Hagadra, Magi Celery Hagadra, Kamanas, Tobivano, do Hapitan Padu. Aina dum Chaurak Paina Chala Ibajar Chang Jida Hagati 60,000 Gumagi Changji Lower Tambose. At the Handaki 60,000 Mugi Chang the lower Potambosina Pona the Baita, Adugi condition of Malai, Aduga Ta Amada Yamdra the minimum the Nomagi 3,000 Gumbatum Yoleva. Aduga Yamna Yondaba Marakta Yorgana 1,000 2,000 Dum average Dum lay Yamdavada. Hengat Pangamagana Dum Hinkaletana. Aduga Tabak Shuri Basingse, Sizikina 3,000 the Yehoraga, 9,000 Pabogi Sangda, Pangbagi Mawong the Tabak Sui. Oh, Yamna, Adudi, my Parpagi, so Kudama, where this Sakuri Haitare. Ada expo yagiba khojiba pataki income career pulap mathang sum lakas da ngasi bawda chai du phana yam thalabani na ko ada enterprises gi production puthoba mina pambagi mi demand pibangam da mayam si sigi takaksi york po sigi matam si bawda achievement haitare kana gumba samstana traga sarkar gi natra karagbu group amadagi Esimen gumba pibirakpa phangbiba leibiragadi karam esimen phangbirage pitam pambiu hoi aina nga sai jagi bodo iro sembada leiba egi college sida chinbe expo sida third position ama base stall gi phangjagre aduga handak kano college of technology na organize tawba aduga horticulture department na sponsor tawba exhibition je sidena second best stone award amaga phangjagre atai di participate tawbagi hakto ina dum lay adumaina special oina phangbadi yaudri hoi manipur mapandagi ga di mapandaka di isa pot thabana daba isa yauraga exhibition gum yaube kudong jaba di lerabra yaurubra
ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯣꯃꯥꯅ exhibition chatpa mela chatpada ai posidi compulsory oina adum bobiri ai samak na tongana participate tawdu mudi leitri aduga hoji hoji mokoina amaina adum continue di tawri ada product si potokana hoji packaging hai onju lamni na koino packaging si kamai tawi packaging se ayambana plastic ki container da koi di akoi manipur da phangba aidi maroina plastic ki yoliba dukan sing se koi lawraga do ayambana sizina jabane aduga huji huji aigi thambali chips da chaliba box ki packaging sina oribok polem lekai de leiba sembang studio na dobi bane studio sina do bibadagi oi ki packaging ki standard je hena phaja khalakpa mina so yengba kanda hena attractive oiba gum thoe na dei manung gi style so hana khara change da dum lei maina standard oina puthongna bukhana bada packaging ji som da so ani smain tawraga dum chale lotus ki ti kari gi tawre packaging ga se lo lotus ki tigi packaging adagi thambogi chip ki packaging simogoi gi semang studio no tobiba oi di product tu moila tharga moina packet torga mu thapira pro kamai togyo akoina pot si sida charga pot manung gi jima de akoina semeda aduga mathaki cover oigadaba box ki design paper gi material se mokoina design tobirga moida gi akoina dum lawjaba dumain ta thaba ma torpa natraga sibham mabu mai pang na basang helak pasida tongan tongan makan makha kya gi khudong cha do mayam thengna ga doine ba khudong cha da thengnani miyam du namal kan da mai pak pa lambi du la ka doine ada somsu ngasagi sigi paraksi puthong ngasi bogi lebi stage si lakno hona wada khudong cha da ba kayam thengna ngone ba natraga thengna da dum lakpi gi bra natraga thengna ra kana karma khudong cha da thengna gi khudong cha da bising karam karma khudong cha bun hena tabak sida yamna apan ba piba et ba piba khudong cha da bani na khanbi ge ha do tapan bi khudong cha da ba hai ba si ai gi mota ai isama tachena food expert amoina laita ba si ai gi kitang khudong cha ba ji da wat pani na ina lojai first ta ina tabak si tawninga ga chu tawu matam da ingonda success oi ki daba mayam se ai yam khudong cha da bane ba aina lambi ji sangsalakpa matam da kari hana tawgani ha ba je khangdaba asumba mayam ma leigi khudong cha da ji matang da hoji hoji network ki thaba moina ta leibi ba globis sigi the director leibi ba ibung rosni kuma yambem aitana jakhi kari hana tawgani kari hana paikakani habda mana yamna guideline yam phajana tobi rakhi adugi matungda aise posi puthokna ba kan honarakpada ngasai gi machine gi khudong cha da basingse machine yaudana khudam moina haibada thambausi rodai lokhalaga ai slice tawom changi chips ki thang sina choiba taba thang sina choiba matamda apa thaba manadrabani na fry tabu matamda munba matam manadre adoi tagadi kharana kare kharana mulle ado taste manadre achungba problem ayam thingnaraga achuki mati ahan matamda ai yam mangi around 50,000 gi me ai thambausi mangi ba ngasi se aina tawrani haure na chani after 1 week ai posting loi mangani achumba mayam hanjan hanjan lakwa mayam sina ingonda tokning ngak bagum-bagi feel tawbudo adu amuk phaurak pa kanda ai tokpa yada ai ngamna ba tawni kari tawraga ai mai palakani habigdo adugi struggle mayam ai thingna rakhi adai thambau lobo matamda first time da ai thambaugi masak khangkhide adugi khudong cha da ba karam ba thambau sine hena sanai ko sana de ha ba hoi adugi khudong cha da ba mayam ai thengnaki adubu marak sida karam sum sai gi thambau khangki de ha ba du da karam mane na suna ge si bu samana bra sema kana kamai to ge thambal ngang musina hau be helira miyam na pambi helira tra thambal angau bu gi sina kamai to no si bo thambal angang bu gi thambau se sina thumme thambau se aduga angau bagisna oinamaga khoigi khara taste amarom da chale adubu mau di khara khene mau khene adubu mande adu mana bajane adubu thamba matam da ngasai angau ba thamba gi white color si gi putu laiba rosiga red color gi thambo gi laiba pot siga
thamba matamda amasina jini gi flavor si lakdoinina khutamji kitang manade amai dawduna ahan bada sigi khudong chatwa mayam ma thenaki aduga product si saba matamda isana de haibagi chang wat pa ngasai college of food technology training mayam ma chachagi habdo si chatringai da college ki guideline phangdringai da ai posi yam mangi hai tare amai dawduna chmaina khudong chada badi achuki mati adum thengna rakhi thaba ma tawbada success oina mohna bada struggle mayam ma dum changi da amai dawduna dum kharadi struggle budi dum kha thengna ni masagi thambal angam ga ngo ma ho manada bado anmai tawduna sagi lotus tea semba kansi da sa semba kansi su thambal angam gi tongan ango gi tongan tawduna yansanar tawbi bra daga somna puthokpi riba lotus tea si karamba thambal gi tea oideno cha oideno yanabra kamai tawbi du tang dum daga ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯁꯦ ꯊꯝꯕꯥꯜ ꯆꯥꯝ ꯅꯤꯄꯥꯟꯅꯦꯅ ꯃꯌꯥꯝ ꯈꯪꯅꯕ ꯃꯅꯥ ꯌꯥꯝ ꯄꯥꯟꯕꯁꯤꯡꯗꯨꯀꯣ ꯑꯉꯥꯡꯕꯁꯤꯅꯤ ꯍꯣꯏ ꯑꯉꯥꯡꯕ ꯄꯤꯡ ꯀꯂꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯝꯕꯥꯜ ꯆꯥꯝ ꯅꯤꯄꯥꯟꯁꯤꯗꯒꯤ ꯍꯦꯟꯅ ꯉꯥꯡꯁꯟꯕ ꯊꯝꯕꯥꯜ ꯃꯅꯥꯒꯤ ꯃꯁꯤꯡꯁꯦ ꯍꯟꯊꯕ ꯚꯦꯔꯥꯏꯇꯤ ꯑꯃꯁꯨ ꯂꯩꯗꯅ ꯁꯤꯁꯤꯅ ꯑꯩꯒꯤ ꯆꯥ ꯃꯅꯥꯁꯤ ꯁꯦꯝꯖꯗꯦꯕ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯊꯝꯕꯥꯜ ꯆꯥꯝ ꯅꯤꯄꯥꯟ ꯍꯥꯏꯕ ꯁꯦꯟꯗ꯭ꯔꯥꯗ ꯐꯪꯕꯁꯦ ꯁꯤ ꯈꯛꯇꯪꯅ ꯁꯦꯝꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯂꯣꯇꯁ ꯏꯟꯁꯦꯟꯁ ꯇꯤꯅ ꯑꯃ ꯄꯨꯊꯣꯛꯆꯩ ꯍꯥꯏꯁꯦ ꯍꯧꯈꯤꯕ ꯆꯠꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 5ꯗ ꯁꯤꯑꯦꯝꯒꯤ ꯕꯪꯒ꯭ꯂꯣꯗ ꯂꯣꯟꯆ ꯇꯧꯈꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ 13ꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯤꯗꯩꯗ ꯉꯁꯥꯏ ꯑꯩꯒꯤ ꯊꯝꯕꯧ ꯆꯤꯞꯁ ꯊꯝꯕꯧ ꯁꯤꯖꯅꯤꯡ ꯑꯗꯨꯒ ꯂꯣꯇꯁ ꯑꯅꯤ ꯚꯦꯔꯥꯏꯇꯤ ꯑꯅꯤꯁꯤ ꯄꯨꯊꯣꯛꯆꯈꯤꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯣꯇꯁ ꯏꯟꯁꯦꯟꯁ ꯇꯤ ꯍꯥꯏꯁꯤꯅ ꯂꯣꯇꯁꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯩꯔꯤꯛꯁꯦ ꯁꯤꯁꯦ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯍꯥꯟꯅꯒꯤ ꯑꯣꯜꯔꯦꯗꯤ ꯂꯩꯔꯕ ꯆꯥ ꯑꯁꯤꯗ ꯏꯟꯐ꯭ꯌꯨꯁ ꯇꯧꯕꯅꯦꯕ ꯃꯅꯝꯁꯦ ꯐꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯇꯁ ꯐ꯭ꯂꯥꯋꯔꯁꯤꯒ ꯁꯦꯝꯃꯒ ꯑꯩꯅ ꯁꯦꯝꯖꯕ ꯆꯥꯅꯦ ꯑꯗꯨꯁꯤꯃ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯊꯝꯕꯥꯜꯒꯤ ꯆꯥ ꯍꯥꯏꯔꯒꯗꯤ ꯁꯦꯟꯗ꯭ꯔꯥꯒꯤ ꯑꯦꯔꯤꯌꯥ ꯊꯥꯡꯒꯔꯣꯝꯗ ꯐꯪꯕ ꯊꯝꯕꯥꯜ ꯆꯥꯝ ꯅꯤꯄꯥꯟꯁꯦ ꯁꯤ ꯈꯛꯇꯪꯅ ꯁꯦꯝꯖꯕꯅꯦ ꯉꯁꯥꯏꯒꯤ ꯆꯥꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ सिगी थंबाल चाव निपानसिगी सिगी सी खक्तना पुथोकनी थंबाल मखल लेरी मियास मनुंगदा सी खक्तना तोंगाना पुथोकनी कायना हाइबना सिंगबगी सिगी मियाम दा खंगनबा इंटरप्राइजेस की साइटगी हाइतारेने होय लोटस टी सी मतांग दा तोंगाना मियाम खंगनबा बॉक्सदा माय पैकेजिंग सिदा तोंगाना इरगा नतागना मियाम खंगनबा दुंबा तोंगान थोरांग लखुपिबा लेब्रा ꯑꯩꯁꯦ ꯂꯣꯇꯁ ꯇꯤꯅ ꯊꯣꯟꯖꯔꯦ ꯃꯥꯒꯤ ꯇꯥꯏꯇꯜꯁꯦ ꯑꯗꯨꯒ ꯃꯁꯤ ꯊꯝꯕꯥꯜ ꯆꯥꯝ ꯅꯤꯄꯥꯟꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯗꯇꯤ ꯁꯤꯖꯤꯟꯅꯔꯒ ꯊꯥꯖꯗꯦ ꯂꯣꯇꯁ ꯇꯤ ꯍꯥꯏꯗꯅ ꯊꯥꯔꯤꯕꯁꯤꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯊꯝꯕꯥꯜ ꯆꯥꯝ ꯅꯤꯄꯥꯟꯁꯤꯗ ꯀꯔꯤ ꯀꯥꯟꯅꯕ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨꯃꯗꯤ ꯍꯦꯜꯊ ꯕꯦꯅꯤꯐꯤꯠꯇꯨꯃꯁꯨ ꯍꯥꯞꯆꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯥꯏꯀꯣꯟꯗꯨꯃꯁꯨ ꯐꯖꯅ ꯑꯗꯨꯝ ꯍꯥꯞꯆꯕꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯦ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯈꯪꯍꯟꯖꯅꯤꯡꯕꯗꯣ ꯑꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯆꯥꯅꯅꯕꯒꯤ ꯑꯥꯏꯇꯦꯝꯗ ꯑꯩꯅ ꯑꯥꯏꯇꯦꯝ 5 ꯐꯥꯎꯗꯤ ꯄꯨꯊꯣꯛꯆꯔꯦ ꯁꯤ ꯅꯠꯇꯕ ꯊꯝꯕꯥꯜꯁꯤꯗꯒꯤ ꯇꯣꯞ ꯆꯥꯕꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯥꯕ ꯅꯠꯇꯕꯗ सिजनबदा एग्जांपल लोइना लंग मो पुथोखरे थंबाल दगी को होय अदुना लंग ओइना पुथोखरे अदुना अदोम द नतबदा अखोगी फर्स्ट मॉर्निंग दगिना होरेन इवनिंग अखोगी नाइट फोगी मनुंग सिनबा याबा अतोप पोट लेगदी अदुसु पुथोकपा यागद्रा हाइना आई ऑप्शन दो थीना बकन होजि तौजा अदु पुथोपियो दु माइ पाकुसु बियो अदो अखोगी सुमाइना प्रोसेसिंग यूनिट अमख यामना हुजिक मकिदी इंडस्ट्री ओइदि तौब नत्रि को इंडस्ट्री ओइ तौब मकि नत्रि बेम हेदि हम चाउन मी याखै हम चाउन तौरगा इंडस्ट्री ओइ तौब नत्रि नत्रगसु मी कयाम मी खरामदि हिंगनबगी लाइफ लाइन ओइनबा मागी थौक पीदना सि तौब हौरैनेबको होय अदो सिंब यूनिट सी तौनो फनबदा सगी प्रोडक्ट सी आई वखलोन द संगा कांदा वखलोन दना सी प्रोडक्ट मसंग मथंग पोरगान मी इतों सुरमदगी अनि अहुम मरी मंगा तरुक सुरैनेबा अदो सिगी सिनफमसिना हाइतारेको युमम पुबदा याम लाइन थोइना लोबिब्रा युमम पुबदुम यारद्रा सिनफमसि तोरकांदा हिंगबदा हाइतारे मियाम मिमानने हिंगबदा
yamna dum miyam dagi tadana hingba ngambagi khudung chaba leire ntraga leite habdum da palni tasengna mi khuding mangni ko ahan oigera angang oigera yam angang budi hoi childhood to budi kitang thabak si thengna bui tang wagani adubu family amada joint family oina leiraba nupa natraga nupina yam interesting oiraba suninga ba adoi tagadi government gi job khatang tana dabida masagi masana masabu thabak bijarga entrepreneur ama oiba ngamagadi punsida yam laina hingba ngameng khane ai suning mai tandabadu ne tandabadu tanmu tandaga di hinguda lai ha du ne ba yam laina adai nupi amana chu magi nupagi mateng khangtang ngai dabida ma masana nongmagi adum yamdrabada lupa lising amadang lagtargadi tha amadadi 30,000 ni dana adoi targadi imung ama pobadi yam laina ngamgani ne khale ada sagi mayam thengna khre ba khudung cha da ba adagi mangba mayam masum mathang thengna ka sida sagi yam nungai ba mikup su yorum ne na ai khajai adi siwol la puse yamna pung da thoklo ne ta yam nungai ba pi taning ba yauna harau gi ba mikup thengna gi ba lebiramgani na lebiragadi adu karma matang dun oihige hain tu khanjini hoi ai gi se aina khwai nungai ba hargadi aina dream ma khak tawjabaje ai karamba kanda aigi thabak sida kitang success oi bagi mami ma khak uwa phanga dagi haibagi aina tawrisibo oigodoribra natra oirodoribra haibani singbagi wakhalamadi ga loinana adum chatlini ba sida aina 2020 ga 1 gi july gi tangun ga mangada manipur press club ta ai samakna sinjar ga launch tawjaki bako adida aina o aije kitang miyam dadi khangan banga miyabagi yam nungai ba miku amakak ai adida first oigi aduga hojikna mu miyam aigi tapna habidi thaba ma tawong damda one day dadi loina ba khangba yade da admai tawda miyam na tapna aibu khangak pagi tv rak pagi aibu feedback mayam pirak pase asigi mikup sing sine kwai nungai oi yam pusidi yam ba mikup ne logwi ne ba ada mai pakpa oirena logjere mai pa ena jum khanjara bani khona su ado sagi somda training chatring da futsigi food processing unit training chelu mayam le training mayam ma kai local club natraga organization mayam na sinduna mayam tongnari ba masing khangna sahi da toribo organize tawduna sillang training mayam da yaw mi si masing thinga maro yam mane ba siu mayam si training yaw ro su halakan dai training da dum ai dum tawra sa dum di hawi smai to dum di hawi gan nongni to ma de kawra su nong khang da ngoksa da lei hu kayam ne ko ala smai to duna hingbagi punsi lanpham da yam chawna mai pak pa sin pham ni na miam da phongtok pa tak thok poina inkhalai ba angang sing hogolai ba aduga yum da sum nong khang na lei ri ba isung imana be sing haitare ko sigma mayam sida suri chuninga tom khadra leiba mayam sida sigma thabak sina su punsigi hingba da somati ang oi haina message ama pibiragadi hena nungai phangni na khanjai adugi message um da pibir lamdam sigi hogolak iba naha sing youth sing haibadi inkhalak liba mai masing di dum matik chana tamuraba sing aduga yum da leibiriba nupi oibising maru oina aduga inkhalang libi nupi macha sing Eikhoigee lamdam sigi nisa na lai churaga nisa da luptana leigadobogi sarupudi madai dudagi kitang na thai biraga aduga yum family bu purana leibiriba sing punamukta aina aigi side gi Eikhoigee lamdam sida phangiba pothok singse asuki matig yamgre matam gi season sida puthoriba posing se akoina chaba loiba ngamdana ayambana manggiba ngangtane aduna hairiba pothok sing se akoina yamna pamuna yoksandana jahi magi chaba yaba na chaba duga yoksal loba sing sida gi akoina sen oina onthokdana market yon be yabagi process me ama isa na khangnana bahaina honanaga honabiraga aduga inkhalaba youth sing na chu tasengna isana isabu thabak bijaraga
government gi job phanggargana phangre phangre maraksida kaigum kharadi tawraga akhoi sen dalagadi honarba haibasina leptana honaragadi lamdam se ki semilon dasu yamna kanaba moigani isa isa dasu kanagani na asumain thamjak hojik leriba enterprises ki tangkak haitare ko hoi hojik leriba enterprises ki tangkak si sina dum pele na lobibra natraga tungda kamaina hena semgat pigena khanbiba leibra natraga na adu semgat bagi damakta karagum kharagi mating changban tra sarkar gi makedi kari kari mating pangi haibdun phungupio sida huji lai basida ki khat kharagi hena expand to na pathok sau thokna ai honaninge honage ne su khali adubo tasengna aina ngasi honari bagi stage kitang help lama di mating darkar oi brain khale tasengna haibada ai gi raw material ji akhoi gi manipur da di thamban gi farm ne yam chaung ne leite dana dum akhoi gi aphang pham da gi pokhala ga dum market da gi loba dai mafam du da phangi ba sing jo contact tor ga dum lojja bane ba amma ajigum bagi condition si da gi tang na thai raga farm gum ba chau ba ma ga to bi raga di any season da lai ba di thambo gi sitan no jo aina thambo do ngami gi lojja ba adai thamban no jo dum aina dum collection dum to ja ba yai thamjet do jo thamjet ki product ama puthok pada kaisu na yai hai ba amai to dum thamban gi farm khatang ga leiraga di aina ta sengna adum phang bangam jarga di ai business yamna expand to bangam ga dra na khanse huji lai ba ai gi stage di yamna small hai tare adu stage ne ba adu dina aina ta sena ai gi unit sina company sina run to ya pa ma phang gum ba ma set up to ninge adu gi mathang da aina machinery sing se ai gi huji lai ri ba sida gi hena upgrade oi ba machine kya ma hapsan ba sumba mayam se loina bak aina mathang di yamna chak thok ninge ha ba marak sida wahang ka dum thasage hoi yumda sum tawraga sem sabasina ape madum orabran tragana si unit si ona tongana ai jaga leitraga su industrial estate lei government yoena tagel la karida ton ba unit me amna se representation thar ko tanaraga jaga ma government side pibi raga le da sego pusu yauji yauri hariba kamai de yusina jaga se yum jom to busina dum yarne na khambi ba leibra sidi tangai ma phadabagi upai leitabagi tawraba dune ba tasina mafam ma unit sigi mafam ma settle to ya mafam lerege de adu no khwai dagi na base ne adu khwai dagi na pame adu tawni manipur si hojikti somna tawbiri product puthokpiri ba ma pa na thabiri khopiri ba tawi punamaksi mai gi mathak phamaga tawune na haijatare ko hojik manipur si mai chai mai mutri na mana haitare ada hojik leri ba manipur condition sida ngasi ngarang dani lambi da ganda ko khar chat khotna tawnari che sigi matang sida hogi maiteron dharga hogi sinmi mo ina haitare ko isada kari fil tawi do kari hainingi kari ngasi gi sarkar andra ngasi government sida kari phungdung ba kari apamba lei hojik leri ba condition sigi matang da tasengna huji ki manipur gi situation je haraga di akhoi je pura wakan ji lai tangdu lai ta draba situation amda lai ne ba tasina da business su tasena yam pixel laba area am do ai khak ta gina ta ba entrepreneur khudima run dori ba company khudima aduna upai lai ta bani na taw da ba dia da ba aduga adum makha di chathaba adu pot phangi maman je hengalak ba aduga tauri ba thabak sina reti market ta hengat pe ya da ba aduga mut pa di ya da bani na akhoi run taw na bu hana ba adugi yam chawba ama thengnari ba marak sida miyoi lising na relief camp da mayu makai leitana tumam sabam khangdana family amagi joint family haiba man leitana hing dabadi ade si badi siba yade haibagi mong da leiri se athuba matamda masigi hana gi mafam sida hanjan hanji dana shanti haibado amutang laktana matam amagi manipur haibado adugi nungai ba punsiron do aduda hala haninge tasengna makoi ji urba matam da isa sida akhoi da yam nungai ta ba di
मोइसे कयाम कोइना सुमाइना हिंगिदोनो हाबगी फील तब म फाउजेबा इंगोंदा अखोई स्वाइददि अदुम हिंगबा माले अखोई कैसु तौदबा माले खितंग हाइदोखिबा मतमदा चिंगों चिंगादा लेबा सिंगसिना मखोइना सिदा लागा लेलिबा पुंसिसे उबा मतमदा तसेंगना मित्तगी पीबो तागिबो खंगौदियाबा ai relief camp dagi mi angang khara lokhachana honarami adubu mokhoi condition khara lebana adum adu lokhacha gidre haibadi mokhoi ai sida lakpada khudong cha daba kitang lap thokpa aidi khudamon haibada mokhoi masagi tonga laknaba gari gumbagi poche leitaba khongna lakpo oibana tasina moi budi yam support tawjani hai tare sumaina huji huji leiba situation si natabada matam amagi yam nungai ba situation do thuba matamda hanjal hanbiyon aina haijani yamna chinba isagi ton ton ba simpam jigamari ne yam chinba tanza sida yam telaba matamon ka pibiraga khoida yam chawu mati pangbi ta image tv na sombo hayare tna thagasari kuna mapuchu thakachari खंगहनजबा इमेज टीवी की कंज्यूमर सिंगदा ब्रॉडकास्ट तौदुना येंगहनजरीबा चैनल सिंग असिगी था थागी ब्रॉडकास्टर सिंगदा थिफम थोकबा सब्सक्रिप्शन फी पीद्रबदी चैनल